Online Manipur YouTube channel swing bir ba mampum nang pom kana taram nokchari han badem na maru pawam update thamjage thaunaujam Brindagi mathakta su minister MLA singna toba criminal case ki complaint singna wai chaire Imphal PS amasung porom PS ta lakiba complaint sing the FIR sanduna Brindagi mathakta case lokhat pasu khaukhre thaunaujam Brinda Devi na Manipur Legislative Assembly ki MLA pumna puni sala lon bo inu hanba amadi Manipur Legislative Assembly ki kai khumna bo masak thialle haiba maran siraduna mahaki matakta ain gi oiba thabuk paikhat piyo haina minister amma yauna MLA kayanam criminal case ki complaint sing manam thangkat nakre Imphal police station amasung porompat police station da lakiba complaint sing the police na FIR sanduna case lokhat pasu hokre yaskun Jansthan dagi thaunaujam Brinda Devi mamang sahida pangthokiba Manipur Legislative Assembly Mikal the School Assembly constituency the Janata Dol United ke ticket ta Mikal thengnaki madugi mamang the Manipuri Police Service Officer amma oina Manipuri Police Department da additional SP gi rank phawba thabuk tawram laga tokthoki low graduate oiribi thaunaujam Brinda Devi gi mathakta Indian Penal Code ki section 200 499 amasung 500 504 amasung 505 B ki matung inna chairak pinaba wakatli thaunaujam Brinda Devi na media da phangtokhiba wafam singna maram oiraga Manipur Legislative Assembly gi MLA pumna puni sala lonbo oina uhanba amadi Manipur Legislative Assembly gi kai khumna bu masak thialle haiba maran siraduna mahaki mathakta ain gi oiba thabu paikhat piyo haina Imphal West District ki manung da leiba sekmai AC gi MLA su oiriba Social Welfare Minister haikam Dingo Singha BJP Pasoi SC ki MLA Sapam Kunja Keswar Keba Singha BJP amasung Wangoi SC ki MLA KS Loken Singh NPP na Imphal Police Station da complaint tauki Police Station asina FIR amalokhat khre hairi Police da pisan kiba complaint adu ki matung ina TS Brindana miyam tinbam mifam da wangang bagi video sing da social media da hojiksu yauraga leiri mahakna ngangkiba sing adu aranba amasung yumpham yaudaba semjin sajen bo wafam kaya ama phongdokli mahakna hojik MLA oina leiriba sing politicians sing amasung atai mi kaya bu karigumba praman amata yaudurang wafam kaya ama phongdokhi hojik leiriba MLA humfugi manung da ayam bana nisala lonbaga mari leinaba thabuk ta yausen bani haina phongdokli nisala lonbagi thabuk asida kharana masak akthengna na yawba aduga kharana na koina na yauri aduga madugi damakta sen tha tharaga thabuk wi haina palli asiguma mahaki wafam asina Manipur Legislative Assembly amasung member sing bu miyamna lana uhanna bagi maram amasu oi mahakna phongdokhiba wafam aduna responsible oiba MLA singi thajaba adu manghan baga loina na house ki aseng basaktam adu busu hantale asigumba yamna luraba tan phamasida mahakna phongdoklakkiba wafam sing asina yamna wana miyam gi mihut oirakkiba sing asina wakhalon bu aran bu oina uhalle haina mahaki mathakta maran siri maram kaya asidagi TS Brindagi mathakta FIR ama register tawbaga loina na ain gi matung ina mahakpu serak pibiyo haina complaint aduda makhata na phongdokli marak sida press na pangpau gi matung ina Imphal Police Station na complaint asida yumpham werga Brindagi mathakta FIR ama lokhatle hairi BJP gi MLA ani nasu hanagi nupi police officer asigi mathakta wakalak padagi porompat police station nasu case ama lokhat kre hairi BJP gi MLA ani khongban tapam ibomsa Singha lamlai amasung thangjam Arun Kumar Singha wangkhaina porompat police station da complaint ama tawkhibaga loinana ain go iba thabuk sing paikhatuna serak pina bataksin ki complaint adu da Manipur Legislative Assembly gi MLA pumna puni sal lon bu oina uhanba amadi Manipuri Legislative Assembly ki kai khumnari pe masak adu buthialle haibu wafam phongdogi haiba mamangi case ka sap manana BJP ki MLA ani asina Brinda ki matakta maran sing siri hairi